Hello mayam, Lerang's blog yengiba mayam khudimokpu taramna okchari mayamda ngashiki video da indhamda matamda akhoi Bangladesh da yamna chatnaba tradition ama akhogi pitha chanaba pitha hairishi pitha she translate tawradi akhogi tan hana hai haba akhogi cheng anoba na mayamna akhogi Bangladesh da Bengali khangde maitei khangde loinamak na khoi yamna tan che yam pamna chai haba aduda khwaidagi famous oiriba tan ama khakshe akhogi Chitoipitha kauri Chitoipitha gi ngasi makhal chat ama yerumgi akhogi Chitoipitha ngasi mayamda yenghanjage so akhogi di thaka da mayam lamen da shumaina bhen da tawradana tan she shana yolaba yamna shu hauri ada maman chu yamna tangde akhogi 10 taka dagi 30 taka akhogi range ani khaki lei haba so mayam da ngasi di akhogi yerumgi pitha akhogi Chitoipitha she kamai na shai aduga kamai na price oi Chitoipitha she kamai na chari no kari poche hapaga chai loina makshe ngasi gi video da yenghanjage so keep watching. Chitoipitha hairi she mayam akhoigi ne cheng akhoigi cheng she atop chal hana akhoi Bangladesh da cheng ama phangi atop chal do akhoigi shuraga aduga ishinga mix tawradana paste blatter ama shembani aduda akhoigi ke hare jerum ne ama mampoche machang mayam hapaga shembani haba so Chitoipitha she yamna hauri one kind of akhoigi Chennai da idli phangba do adumaina similar oi but idli ga shiga khatang akhoigi different oi haba taste da shumaina Chitoipitha she idham dada mainly ordana hauri idham dada na chanei haba shumaina lamben mapan da dukan macha thela macha da tawdana shemaga jomba ngatani so akhoigi ahamba process shumaina leire Maise chiang asuba hapna loraga jerum happe ওই দিন যে ভর্তা দিছিলা ভর্তা দিলে মজা লাগে ওরা যে খায় তার জন্যই দিই ওই একই কথা আর কি ভর্তা দিয়ে দিলে দিতে আবার লোহা লাগে মাইসে যেরুম হাফনা লরাকা এমনি আতে মফম দনা নে ম্যাগি মশলা হাফতে মাগিসি দনা ম্যাগি মশলা হাফি দো হাউরি মাগিসে Ekai dai nuti gi chage hauradi 3-4 khan au gari chathoi duni na pitha loire bhorta loraga chao Khajingi kano dolo bhorta dolo khajingi dusi de mayagi se khajingi ni khajingi ena hari mi ne futki waram nam yaraga khajing shutki oram gani egonda hapu corner da hapu khardam hapu odai du hajiki kano gi dhoniya gi awa fadigom gi akhogi chutney are asidagi sorisha আর 5টা গরম দুধ হ্যাঁ প্যাকেট করে দিন sorisha gi chutney hangam maru gi chutney ahum leire hawara hairo jenge pitha loire ভর্তা লড়াগা চাও
hauri. Khajingi kano dolo, porta dolo, khajingi. Dusi de mayagi sa khajingi ni. Kini. Khajingi ina harimi. Khajingi ina harimi. Ina sukki walang namyaraga khajing. Khajingi, khajing shoot ki oiramgani egonda hapu. Corner da hapu. Kharjam hapu. Odaidu hajiki kanogi dhoniagi awa fadigomgi akogi chutney. Ade asidagi sorisha. আর 5টা গরম দুধ হ্যাঁ প্যাকেট করে দিন Sorishagi chutney. Hangam marugi chutney ahum leire. Hawara hairo jenge. হ্যাঁ মারা বেশি গরম বেশি পুরি কম করে ছেলেগুলো আসি খারাপ হয়ে So mayam akhoi ding she yamna pitha mayam ba chare tara khak de akhoi ni na changa ga chari ba aduga di mayam pitha gi video she kamai tore mayam na comment ta habira o video she pa madi share to bira o aduga di ano ba pitha gi video handaki winter shida puna lakcharage so handaki wartana kaina reshi tata